ताबिरबिसिंग ताराम उक्चरी ngasi maroiba pauda bill ahum pass tawbaga loinana Manipur Legislative Assembly gi ningthamifam matam kakna yethokre MSPDCL na miyam da pung kunmari mai pinaba yamna kanna honarabasu mafam kharada yangshinba watpadagi niyomgi wangmada mai huranduna sizinaba leptre amadi Yangkhaimapan Suba CC Meet ki final da SSU Singjamai amadi Neroka FC Sangapangba final da thengnaragani Mapunga pau pizari Thasigi tang tara nipandagi hauna sitting ani leiba numit marini chathaba Manipur Legislative Assembly gi ningthamipam bill ahum pass tobaga loinana ngasi matam khara yethokre ngasi pass tokhiba bill sing aduna the Manipur Municipalities 9 Amendment Bill ingnisini taramanga the Manipur Medicare Service Personnel and Medicare Service Institution Prevention of Violence and Damage to Property Bill ingnisini taramanga amadi the Manipur Motor Vehicle Taxation Second Amendment Bill ingnisini taramanga ni ngasi House da the Manipur Participatory Irrigation Water Users Bill ingnisini taramanga yauna bill mari puthokibada kadagi bill asi withdraw tokibaga loinana ahum khaktamak pass tokibani ngasi ayuki pung 13 dagi session chathaba hokibada speaker na wangang bahoropada audio system yaraktabadagi nungthilgi pung ani fawba yeitholaba matungda mifam makha chathakibani House ki leader su oiriba Chief Minister na Finance Account ingnisini taramanga Appropriation Account ingnisini taramanga amade report of the Third Manipur State Finance Commission along with explanatory memorandum is to the action taken on the recommendation made by the Commission su House da puthoki session makha satarapada thangmaiban kendragi MLA case joy kesana handakta su chanariba lalolup amagi cadre singna mioi ama thonglaga chathokre haina media da yawrakiba wafam calling attention pukhatuna khanake joy kisan gi maikadagi su chanariba UG cadre sing permission piraga paisa khahan baga pangkhak oire makhoi yachal lakpa ngamdaba fibam da leire sarkar na kupna yengsilhaningi haike MLA Dr. I. Ibohalbina Smart City matang da calling attention pukhat ke Ibohalbina makata na India gi achogba city singda amadi mapalebak singda chanabagum Imphal da su kangnup ki mingda lamaming thon bagi mahutta integrity da mateng oinaba sector wise oina chanahaningi haike mahaki paukum piraduna Chief Minister Okram Ibobina MLA gi wafam adu afaba suggestion ni makata na kari thabak paikhapi yabagi haba yengsinge haike Ngasigi session manungda MLA Dr. I. Ibohalbina Specialist Dr. Singh Chehi Sangdopagi matangda public interest matter pukhat ke MLA L. Ibomchagi maikaidagi su food security card pibagi matangda leidiba asoiba sing puthoktuna khanake wahang paungi matamda kumbi kendragi MLA S. Birana Fogakchau Ikai police station sabada kana dagi lamlaike makoigi senfam loina pikibra sen fangkiba mioi singi maming khangan biu haibaga loina police station asi sabada club Pukri amadi primary health sub center ama campus manung dalesin kre ningtina demarcation chatha ningi haike mauki pakumda home minister su oriba deputy chief minister ga khangamna police station asigi damak mi humdagi acre mari dasmik ani manga chawbalam leike makoi gi pifam thokpa senfam pithokre MLA na pamne bo wafam tanaraga thabak oina pangthona bhona minasi haike MLA Joy Kisana additional BPL gi MLA singda thagi oina piba chengi kota kayano matau karamna yenthopagi pikidaba thai yaubra haiba wahang sing hangke mahaki paukumda CAF and PDG Minister Oiriba M. Okendrona India government ki oina additional BPL gi kota asi quintal lising anini Manipur gi oina quintal lising amamam piri yenthokidaba lekide haike MLA Joy Kisana makata na ingnisini taramari gi January tha amadi 15 gi April tha da chengmaru ama fawba fangkiba leite adubu DSO Imphal West nadi pikre haina che tholiba asi matau karamna no asoiba sing asi yengsilhaningi haike House na bill ahum pass tobaga loinana ningthamipam adjourn tawki Manipur State Power Distribution Company Limited MSPDCL na Greater Imphal gi mafam singda pungkun mari chupna mai pinana ba thabak kaya leptana paikhalagli masiki khongthang ama oina prepaid ki khutangda mai pibagi thabak leptana chathari prepaid meter gi khutangda mai sizinarabi singi marakta meter changhandana mai lona sizinai haiba consumer kaya fare haina media gi thongda maming matha amadi leifam phongdoktuna fine fawba thian bagi thabak chatharabasu mafam kharadadi phongna main line dagi mai kotuna sizinarabi singdadi karigumba thabak amata company
asina lokatre Amaromda company asina anova electric pole kaya sindotuna AV cable puduna masak fazan badanatana mai huranduna sizinaba yadana ba khongthang kaya lokhatpa leptri anova pole sindotuna AV cable purabasu infagi inangnapa mafum kharadadi company gi miyosina darkar oiba electric pole yungbidabadagi lekai miyamna wa sizinaduna electric pole oinari masing yamlaba wa marakta niyomgi wangmada mai sizinaba kayana mai kotuna thanari Amaramda ISTV News na phangba paw metong ina company asigi mari leinaba miyoi kharana consumer kharada prepaid pana bani haiduna achangba senfam laukraba matungda hojik fawba prepaid meter panbi daba kaya yawri masina maram oiduna consumer kharadi makoina sizinariba mai asi niyomgi wangmada sizinaribra haina masa mathanta chingnaba fawre Polyungba amadi wire tingliba contract work oina leidiba miyoi kharana achum aran khangdana consumer singda prepaid meter gi senfam amaga manadana haizin biba kaya yawre mari lenaba official singna akanaba mafam khara khakta drive chathaduna media gi thongda miyoi khara khakpu maming matha phongdoktuna khongoina bagi mahuta pakshana policy program amagi makhada thabak tawbana mai lana sizinaribe singdagi kanbang ngambadana tana company asina tungkoina thabak paikhatpa ngamgani haina maikei kayadagi phongdonarali Moirang Hanuba Youth Development Club ki Secretary Sapam Sanjida Fongdorpada Lekai Asida Electric Wasing Chontaraktuna Mai Hobagi Taudo Kaya Tolibasi Electric Pole Anuba Yungduna Ngakthong na Bahonagadaba Adu Pole Laitabadagi Lekai Miamna Wana Electric Pole Wina Sizinabani Marilenaba Department na Miyang Changbiyo Hana Fongdorali Electric ki wiring ngakatna koi wa jungjariba si koi wire si expire oi bai gadra koi mapangan sonda kudagi koi nungtang matam da load lo kanda wire si saglaga hek sonda ga wire si thingjana spark hek thoke asna problem mo thokna ba khona wa sing se khona ngakhatsar ga semjabane duga siga loina na khona haijaning badi electricity department gi mafamda khona hariba wire si mapangan solamnina asim tangdi mi eng thamani Electricity Employees Union na regular amadi work charge haiba khaidana Greater Infagi mafam singda prepaid connection tawbada achoba thawdang lawrabasu work charge da thabak tawriba singdi employee ama oibagi khudong chaba pibi dana leidi haina union gi maikaidagi pendaba phongdokre ngasi kaisampata leba union gi office da pangthopa pawmi singa unabada tha asigi tang kunthamathai fawpi manungda work charge sing regular tanabagi order thopiyo haina union gi maikaidagi phongdokhi regulation tawbigini hai adu still now Hoji Boxida, Kariguma Makalamagi Madugi, Signal Amabo Pangre. Masiki Namuta, Yaman Wajadi, Master Olsinji, regulation, the Widredi, Makata, Koi, Sanction Lagani, Madugi, Apapata, Kudima, Sarkar, Pubiga. Jiribambu Mapung Faber Revenue District Ama Ohelo Habadapida, Jiribam District Demand Committee na Ngarangayupung Tarutagi, Jiribam Subdivision da Kaukiba Pung Kuntrani Twigi, Jiribam Ban Mahusagi Punsida Chown Akaiba Pikre. Ban sawatpani chingnaba miyosina lambida thorotuna acharo sing thingbagi thabak chathake ban manungda ngasi nongalamdaida jirigata ban sawatpasingna crucial ama akai atoi thuankre haidi Jiribam District Demand Committee na jangsilamba khongjang chahi amada amutang thopa Christmas kumai gi yenglaga ngasi numidawaram pung 3 tagi matam kharagi oina komthokle haidi Jiri the Pangthopa Pawin Bihomada Committee ki Convener W. Dinesh Meitena Manipur Government na Makhatana Chapsaba Fireb Amalaw Trabadi Committee na Makal Makakayagi Kongjang Makhatana Chathanaba Fireb Lauduna Lady Jirebamu Mapung Power Revenue District Ama Oina Bajangshiliba Kongjang Asida Jiribamda Kunda Minariba Furup Kudimagna Mapung Fana Saruk Yabiu Committee na Kokiba Pung Kuntrani Twigi Jiribam Total Banbu Mapung Pan Kiba Madi Saruk Yakiba Pumna Mapu Committee ki Makedegi Tagatpa Fundroli Kuki civil body karana media ki thongda sirakiba maral infam yaudabani haina DC Chandel Robert Singh Khatri mayumna phongdoli ngasi mahaki office chamber da pangthopa pawu mifam amada handak pangthokiba advance Christmas tawramda organization kharabu wa ngangnana bagi akhanaba khudong chaba piki haina maral siraliba si yumfam yaudaba chumdaba wafamni tharamada Chandel Naga People's Organization ki members sing yauna invite tokiba guest amata wa ngangnana bagi khudong chaba piki de district council ki members singi site KSM Matthew Maring khaktamak ngangki mahaksu mahaki political affiliation gi damak wa ngangnana bagi khudong chaba piki benate
elected ADC member ni haiduna khudong chaba pikibani numit aduda Kuki Chief Association Chandel gi secretary yauna kanagumba matana thoromaduda wangang ke habagi mangonda hairapa lekide maki mingcha thinana ba arambo wafam sandok pidana ba appeal tawraduna asigumba maral siba asina district asida leminari ba tongan ba furup singi marakta thazanada ba amasung hangoina ba hengat hanbadana tana karigumba amata waroshin purakpa ngamloi haike. At the same time, sumaina pauksi landa. Tamba mata lar ko matang lang ano na issue so bumak ko halaga nuai tawa thodo thokpa yagi tanja la anunse lugo ay musu sumaina lana habidana sumaina tawigano. Sangai gi lefam oriba Kaibulam Jawasi World Natural Heritage Site ohenana ba consultation workshop ama ngasi Forest Department na UNESCO Category 2 Center on World Natural Heritage Management and Training for Asia and Pacific Region Wildlife Institute of India Dehradun ga punna sinduna sanjen thongda leba department asige conference hall da pangthokre tharomadu da forest ke principal secretary Sambhu Singha Chief Wildlife Warden PN Prasad Wildlife Institute of India Dehradun ge Dr. R.V. Lal Director V.B. Mathur UNESCO Category 2 Center on World Heritage Management and Training for Asia and Pacific Region ge Scientist Dr. Sonali Ghosh Namaro Bamyu Singh oina sarvya ke workshop asiga mari lenana Director V.B. Mathur na Kaibulam Jawda leriba sangai yokhatpa haibasi ekoi khudimaki tangai fadaba ithongni Masida Sarkar Amadi Prajasina Punna Vap Taminaba Changi Kaibulam Jawbu World Heritage Site Wehanaba Wanabada Ekwe Puna Thaudang Lominasi Haiki. The Sangai deer in Manipur is a very important example of a very unique biological heritage. So this workshop we have convened to start the process of nominating Sangai, the Kaibulam Jaw National Park on the World Heritage List, which is a very, very prestigious thing for India to happen. It will take 2 to 3 years of time, but we are confident that with the help of people in Manipur, we should be able to inscribe this unique animal so that the entire world knows the value of the species and the effort which are being made by the people in its conservation. Amjug amasung Amjug gi JSC gi oiba mifama ma babu parada leba JSC asigi office da pangthokre mifama duna JSC gi General Secretary Purujipu General Secretary gi famda gi lokthokpada ayaba pikre hairi pawu meratana timba break amata Awang Nombo ki station asi sel thumgi fibam chakhona ba banglom da junction na bahona bada agriculture amadi masiga mari leina ba sector singda heraming changmagi tangai fadaba lei haina Manipuri University ki Economics Department ke Professor C.S. Priyaranjana Phongdokre ICSSR New Delhi ki sponsor Makada Manipuri University ki Economics Department Sinduna Department asigi conference hall da pangthokiba numinini ki oiba economic transformation in Northeast India predicaments potential and policies haiba seminar hodopki thoramadu da mahana makata na haikibada agriculture ga mari lenaba sector sing hana chakhot handrabadi hiram amata da mai pakna chakhotpa ngamloi haiki अखोई इधर करीगी नो एग्रीकल्चरल डेवलपमेंट से थिंदरन लेरिबा भारत ने हम चाखोट खरगा खोई गिदना यिल हाइतार चाथो पुतो हेंगपगी महत लमोइना लमदोइना लोबगी लमोइन हेंगलपगुम हेतौबा इंडस्ट्रियलाइजेशन असि मासी मरा तादबा अदिगी मो सोमदा नॉर्थ लुक ईस्ट पॉलिसी हाइदना साउथ ईस्ट एशिया का कनेक्ट तौरे हरे हरे अखोई चाखन मदुसु मरा तारक्तबा अन येंगु खुदमुक्ता अखोइन मपुमनि येंगु मतमदा मरु ओइबा इकोनॉमी की फाउंडेशन से इले लेतबा से करमाइ तौदरा खुन पुरकदगे हाइबसे मसने अखोइन नजरबिसे Manipur University ki Physics Department asidana Department asige conference hall da 100 years of general theory of relativity haiba dominini gi national seminar among asidagi hokre tharamadu da Manipur University ki Vice Chancellor Professor H.N. K. Sarma Institute of Physics Bhubaneswar ki Professor Sudhakar Pandey Manipur University ki Physics Department ki Professor T.S. Jekendra Guwahati Cotton College ki Hanagi Principal Professor K.D. Crowry Manipur University ki Physics Department ke Professor N. Nimaina Maroiba Musing on Sarvyaki Professor N. Nimaina Haikibada Astrophysics amadi Astronomy gi maramda ngasigi mirona hena khangningba hengalagli seminar asina research scholar kayada chawna kana bapiragani phungdoki
Handakta Tangkhul Avenue da leba mioi amagi yumda bom pokai handuna aki akhang thon kiba thodoki mayukta ngasi Tangkhul Avenue da wakat mifam chathakre. Tangkhul Avenue maira paibi lupna sinduna chathakiba wakat mifam aduda ekhoi santi pami miyambu aki akhang nanghanganu haibna iba plaka sing sizinake. Lupki du chingbi leiswan kaising na phongdorokpada miyoibagi punsibu karishu leitana khanba mawongda yumlakta bom pokai hanba si yaningde matungda asigumba thodok amuk hana thon biganu haina phongdorokli. Maram asigine haibasi asi maram da nungai tabagi leibagine hairaresu chengdok biyo haina akoina adu hangninge phongdok janinge Lalibu January Taramathoida Pangtokadaba Municipal Amadi Nanga Panchayat Chemical da Shell Yen Bathingnaba Mass Campaign for Free and Fair Election Haba Campaign Mangarang Hodokre Haina Senior Citizen for Societies Manipuri Coordinator Dr. M. Narana Paumising the Fundokre Ngasi Manipur Press Club Pangtopa Paumisinga Unaba Amada Mana Makata Raduna Ngarang Bisnupur District Oina Society Asigi Branch Hangdopuka Mari Lena Campaign Asi Hodoki Bani Hari Tongan Tongaba Mikal Kudingda Sel Amadi Kulai Sizinabana Anam aha churaba mikal oiriba asi kohanana bagi pandamda paikhalakliba khongthang asida miyamna mateng pangbiu phongdoki aduga masu koina appeal tawjari maduni civil society mayama Michael Singh Naharol club kaya lesu let us adopt this policy Shenyan pi yaro ko chakcha jan ko to bin ko se campaign mo mapum ko chathagu kana gum candidate na usit thawai da mayam iho sida Kareem na kutaragadi madu candidate do ko to view pajana vote bibiru siki campaign ko chatha jarishi Thasi Tara Marigi Nimidangda DM College of Arts Amadi Maharaj Buddhachandra College da Tamba Suki member Anibu Nan Manipuri Ahum Yauna Mioi Tarukna Palace Compound Leba Maharaj Buddhachandra College ki Gate Mayada Tamchina Fuduna Tamlambabu Yaningde Mioi Taruk asi Lakliba December Kulumdoi Fawi Manungda Suki Officer Laktuna Wakal Taminanaba Fundorali Ngasi Warangkhomda leba Suki Office ta pangtokba pau misinga unaba amada President Jayanta Kumar Kumanna makata na phongdorokpada Mahairoi ani Ajay Kumar amadi Okendro Hauzik Siza Hospital da lakanari makoi Palace Compound da varada lebani Namidatu da Chekonda mamanaba sing tiluraga halakpada mioi taruk asina tamthina furaga hundolamki maduda manak nakpada leba mioi sina thengnabadagi mioi taruk adu faraga Porompat Police sinaki aduga asopa Mahairoi ani asina hospital da pukhatuna lakanakibani Adubu Police na faraba Mahabali Kabui Kulda leba Deepak Chakrabarti Sanjoy Das amadi Deep Das pu December 18 court putholaba matung thadokiba thong yaningde hari athuba matamda makoi bu phaduna matik chaba cherak pigadabni haina fundurakli Leiriba enbitor leiriba asoposi clear oidringaida masi kari ground hadui ngai bu leisi adi hoji soibagi fubiram niba moi taruk sigi guardian sing resu sigi hariba soiba victim sigi family da kari go wahai ama fawo ngasi bo haidadi haidara haidadi adu haidadi mo se lot pigi mongda leiri adu masi lot pe yaroi masi maram sadana fuba mi beta fuba haibigi posi ko sumna akan mo mong tandem tawi aduna yang kana masi police na su asumba puthokira kanda marale bising si matik saba dandi pigadabani PMGSY gi makada lambi semnanaba pirakpa thabak kaya hanthaba mamalda tender pibana thabak amata quality leina tawdre haina MLA Shyam Kumar na ngasi Manipur Press Club ta pangthopa paumi singa unabada phongdokre ngasi paumi singa unaba aduda cycle kendra gi MLA Yamthong Haukip susaruk yakhe Shyam Kumar na makhata na haikibada PMGSY gi phase tara gi makhada andro kendra amasung cycle kendra faunariba kilometer tara rom sangba Risa Pungdagi Komla Chingfauba asi crore mapan hena sanction taukre thabaga sigi tender Manipur State Road and Transport Agency na kaukibada chada kuntradagi kuntrataruk faubugi senfam hanthana tender tharakpana anirak shuba oina cancel taukibana haujik fauba lambi asi semba haudri MLA anina numit tarani gi manungda lambi asi semba loisingani masida kanagumba amatana khut thingjin birakanu haike makhoi gi semlon phanaba prajagi welfare da koi kana matam jang thabir ko koi thakalang boda mane nata be da masagi semne no ga dupa kro mari gi thabak da dupa kro ani mang su ge haba chinnium su ya da suma me am lak de koi manipur nga sidi koi khungang re praja sing si yam na koi lemi thong da yam da gi mati koi khung thangai bo nuksi na madi kai khun appeal tori madudi haib lami sing amon ge pira no minus thabira no praja sing sujada sano da mitani da thabak si losan laga praja gi koi anoba sahi lak pagi ne adagi nungai ba koi gi Krishan Dharma Sapa koi Christmas ki nungai ba
सी लाखों लंबी चत फंजब ओरसनो है अपील तौजब एनिसिनी तरहमदोइदा मणिपुर सरकार की हेल्थ सर्विसेस मणिपुरना ANM अमदी GNM लौननबा अइब चांगेंग पांथोख्रबसु ngasi फाउबा फॉल हाइदोक्तना लेबगी मायोता ऑल मणिपुर ANM अमदी GNM रिटन एग्जाम फेस कैंडिडेट्स एसोसिएशन की मियोइसिंगना ngasi लमफेलदा लेबा हेल्थ डायरेक्टोरेट के ऑफिस ता थोमजिंदुना इरांग हौख्रे हेल्थ डायरेक्टर डॉक्टर इबुम चाना इरांग हौरिबसिंगी मरक्तगी मियोइ खरगा महाके ऑफिस ता वारी सानादुना फॉल अथुबा मतमदा हाइदोकनी हाइबगी थाजबा पिरके लोइनना इरांग अदु नेमथके एसोसिएशन की लुचिंगबसिंगना फोंदोरपदा हेल्थ डिपार्टमेंट ना इंगनिसनी तरहमदोइदा ANM चनी अमदी GNM कुमाथोय लौननबा परीक्षा पांथोखरगा हौजिक फाउबा फॉल हाइदोक्तना थंबा थवोंग अरानबनी जनवरी फाउबी मनुंगदा फॉल हाइदोक्त्रबदी एसोसिएशन ना तुमिना लेरोय हाइकी इंगनिसनी तरहमदोइदा पांथोखबा ANM अमसुंग GNM लौननबगी फॉल चही अनि हेलबा फाउबदा हाइदोक्तना लेरिबा असि हेल्थ डायरेक्टर अमसुंग हेल्थ मिनिस्टर की करी अरोनबे एजेंडा लाइबनो हाइना पांथोखिबा परीक्षा दुदा सरु याखिबसिंगना फोंदोक्रे ngasi मणिपुर प्रेस क्लब दा पांथोपा पाउमिसिंगा उनबदा ANM अमदी JNM लौनबगी परीक्षा थाबदा यावखिबी सनसम मांगोंगांबी कौबी नुपी अमना फोंदोखिबदा इंगनिसनी तरहमदोइगे अगस्त की तांग 19 दा पांथोखिबा परीक्षा अदुगी फॉल हौजिक फाउबा हाइदोक्तबा असि मतंगदा चीफ मिनिस्टर दा फाउबा वाकतखिबा लेख्रे अथुबा मतमदा परीक्षा की फॉल हाइदोक्त्रबदी खोंगचंग चंगसिलगनी हाइकी रिटर्न असी OMR सीट आइबा अदुगुम मेथड अमदको तौगिबा रिटर्न नि हाइबा रिटर्न असे मोइना मार्क सेमतोक सेमजिन यादबदगी मोइगी मी अमता यावदरे हाइदुना मोइना थबा असि नमजन बने हाइबसे मोइना हारेइबा वाफम अदुना साखीनेबा मणिपुर सरकार ना कंगला मोट मसक फजहन नबगी सेमगत सागतपगी थबक संगाई फेस्टिवल मतुंगदगी अमुक हन्ना यामना कन्ना चथरगली नोंजु था ममांगदा कंगला मोट सेमबगी थबक मपुंग फाना लुसिननबा सरकार असना पांदम थमली मरकथना तेम ब्रेक अममु ngarang thawbalgi tangjeng chinglak irak uwa haina khangnaba mafamda sina leramba muslim manba miyo edu ngasi fawba masama min khangba ngamdri amaromda wangkhai keithel asangbi manakta sina fangkiba miyo edu su masama min khangba ngamdri ngarang ayu tangjeng kenel dagi sina fangkiba miyo masama min khangdana jenims mokta leri miyo asi kuchumui centimeter chamaga humfutaruk wangi कोई खाई जैकेट अमा लेली अमुबा मचुगी ट्रैक पैंट अमा सेली मियो असि दिसंबर कुलुमदोगी पुंग अनि फाउबी मनुंगदा इमुंग मनुंगना क्लेम तौरद्रबदी आइन की मतुंग इन्ना अरोइबा मथौं मंगम पांगथोलगनी हाइना थौबाल पुलिस की OC की चेरोल अमना खंगलकली Kairao LP Madrasa की हेडमास्टर ओरंबा MD हजमत मिहाता चेनबनी हाइबा MD अब्दुल हलीम अमदी MD बारिकना JSC की वारेप की मायोक्ता मखोई की मयुमदा चंगलकलगा खुलाई उल्लंबबु लाक्लिबा दिसंबर 23 फाउबी मनुंगदा सिंगदोरकदबनी हाइना JSC की स्पोक्सपर्सन हाजी हराफत अलीना पाउमिसिंगदा फोंदोख्रे ngasi Manipur Press Club ta paumisiga unaba amada mahana makha taraduna miyo ani asina JSC da changjaraktuna wari sananaba honabada taramna oi karigumba thawoidrabadi tungda tholakadaba afafatagi daita masa masana pujagadabni haiki शांति की वरी साबियाय नत्रबदी मेरिट बिदगी मेजाव भी ओलगा उसित थवैदना हंजिन हंजिन जंगसिरग समाज असिदा अमदि लिकाय सिंगना रेबसिगी दमक्ता जेसिना अकन एक्शन ग लोइनना मखोय मथते एक्शन लोबग लोइनना मसिदा अफफता पुनमक इमुंग असिना पुगदबनी पिगलिबी अंगांग सिंदा करी करंबा असोबे लेबगे अमदि दरकार ओबा पोलम सिंग करी पीबे याबगे हापिग मतंगदा मेडिकल असेसमेंट के बमांग असि खोयाथोंग दलेबा जेडियो जोन 1 के ऑफिस पांथोकरे डॉक्टर सिंना करी असोबे लेगे हाइना अंगांग सिंबु चेक तौकी जेडियो गे स्पेशल एजुकेटर अरुणा चनुना चौरांगना अंगांग लिसिंग अनिरोम कानबा फंगननबा पांदम थमली हाइना फोंतोरली any disabled angang singse akoina sigi medical assessment camp se pangthok jaraga identify tawjaraga maduda akoina piba yaba action appliances se procure tawjagani aduga adugi mathakta amu khudong chaba manamu akoi disabled certificate se sigi disabled khoi camp se ki khudong chaba lamcharo disabled certificate issue tawnaga akoi form se yaw haita JNV Yaralpat की चही की थरम ngasi विद्यालय असिदा पांतोक्रे थरमदुदा इम्फाल की DC ओबदा नतना विद्यालय असिगी मैनेजिंग कमिटी की चेयरमैन ओरिबा M Joy यावना मियो क्या नसरुया के थोइदो हेंदोप महिरु सिंदा ट्रॉफी अमदी सर्टिफिकेट पीदुना इकाय खुमनबो उतके DC Joy ना महिरु सिंना लमच साजत फजबगल लोइना नादा यक्तना लहेनना बहोनगदबनी विद्यालय असि चाकोर हनना बहोनबदा एकोय पुमनमक थौदांग लौमिनसी हाइकी Tagyal Industrial Estate Laiba Silver Dew Package Drinking Water Putholiba Loktak Industry के proprietor Git Chandra Sarmada International Business Council ना Indira Gandhi
Sadbhavna Award Pirak Hairi, Mahana Lam Asida Toki Batabak Torom Simbu Sintaduna, Jakibetang Taranipanda, Delhi the Pangtopa, Torom Amada Award Asi, Kusinara Kivani. Lions Club Kanchipur Taram de Suba, Chata Nike Torom, Harangoi Tong, Kaibunga Leba Club Asigi President Budibantagi Yumda, Arang Pangtokre, Taramantuda Club Asigi members Uediba, MLA T.S. Biswajit, Club Ki President Lions Budibanta, Secretary Megachandra, Region Chairperson D.Y. Yaima, Past District Governor H. Manikumar Amadi, and Birendra Namaru Bamusing on Serviaki, Club Ki member like Hidraba Sarangtem Birachandra Gi Mapamda Awaba Fundo Pagalwinana, Past District Governor Manikumarna, Club Asita Nauna Europa member Ahom Indak Tauki, MLA Biswazina, Club Asigi, Building the Mahaki Makedegi Pangbia Bamateng Pangani Haiki. I personally, I what is the object I want to say, local development and Sakra, lady. Kaibulam Jabu World Heritage Site Oinabak, Pakala Pokongtang Sarugama Oina, UNESCO Category 2 Center for World Heritage Management and Training for Area Amadi, Manipur Forest Department Sinana Kaibulam Jau Paki Akobeda Kundariba Miam Galoina Kananaba Workshop Ama Pangtokre. Ngasi pangthokiba workshop aduda mapam asi World Heritage Site ohenbana kari hena kanaba phangani amadi miyamda kari mangjobale habagi matangda wahang pahum tawnaki. UNESCO World Life Institute of India Dehradun ge scientist Dr. Sanali Ghoshna World Heritage oibana lamdamasida kanaba pirakadaba singi matangda sugaina taki. Housing Rimsta staff nurse Lobagi Matanga question lake Webagi Chingnabale Haiduna Inquiry Committee na Chatriba Yangshin Basida Pungnifipan Fawi Manunda Mari Lenabasina Material Amadi Evidencing Pisilaknaba Kangan Kibadu Laliba December Kulumdo Fawa Sangdole Haina Institute Asiki Director na Kangalali Material Amadi Evidencing Adu Office R Matamda Makatana Rimski Director da Pisilaknaba Fundorogli. Thau ground Chatariba Infal Book Fair Ging as Sitari Subanumita, Aiba Sarachantiamna, moderator Oiduna, Naha Oriba, Aiba Mio, Manga Unabagi Toram Pangtoke, Yuba Puraskar winner Oiraba, Aibasing Adudi, Dev Chan, Ranjita, Yendibala, Wang Toy, Amadi Saritani, Luinana Tongan by Hiram Sinda Sangaraba Musing Unakibagi Manunda, Layak Padamasak Nairaba, and Rajiv Kumar, dancer T. Chinkai Hunbi, Amadi Y. Chandani Yauri. Jathariba book fair asida yengbala pamyo sina phongdona ropada handaki book fair asi mamanga yengnabada changthok changshinda khudong chaba wali adubu mamangi chahida lairik lebada chada tara discount piba du handaki chahida chada tara manga oiba asi nungai haike amaromda angangi lairik sing khaktagi oiba stall ama tongana thamlabadi hena nungai gani haina phongdona rakli Senapati Police amasung gutra manga suba Assam Rifles ki apun bakangbo amana tha asigi tarani panda kuki tafo khulda thiba humbugi thabak chathabda KRA ki cadre ahum fare hari amaromda Narcotics and Affairs of Border Police Station na NCB Assam Rifles Ukhrul amasung Chandel ki District Police yauna tha asigi mapandagi tarataruk fawbada Ukhrul amadi Chandel District ki manungda ain kaina tharamba kani pambi ekar chanigani furom mangan kre hari hauzik sanabagi pau Ngasigi sanabagi pau boyai ningthaujamdagi phangbigani Ngasigi sanabagi pau da sisimit football sahi asigi yankai mapul suba sisimit ki final da ngasigi mai paglaba Neroka Football Club sangakpham amadi Southern Sporting Union singamaiga sanaragani ngasi sanakiba ani suba semi final match da Neroka FC sangakpham na mapal gi team Assam State Electricity Board Sports Club Guwahati bo maiti be pikre All Manipur Football Association Sinduna Mapal ki team ahum amadi state asigi team taranipal punna team kumathoina saruk yaduna tha asigi tang ani dagi Imphal ki mapal kangje bungda chatharakhiba yankai mapal suba Sarsur Sansing KCSI CBE Memorial Football Tournament ki ngasi Khumbalampak Main Stadium da sanakhiba ani suba semi final match da Neroka FC sangakphamna mapal ki team Assam State Electricity Board Sports Club Guwahati bo goal ani sinoda maiti bepiduna final sankhibani Neroka Football Club sangaphomgi mai pakpogi goal ani du o Imeka Kristan amadi e Jeremia ile wachina match ki tare suba amadi nipu tare suba minita sankhibani
मैच असिदा असम स्टेट इलेक्ट्रिसिटी बोर्ड स्पोर्ट्स क्लब गुवाहाटी की सानरोय बिप्लब कुंडू अपूर्वा फुकन अमदी नेरोका फुटबॉल क्लब की ए जेमरिहा इलेक वाचीदा सेंटर रेफरी सुरेशना मखाताना फॉल तौदनबा येलो कार्ड पीदना वार्निंग तौखी सथरीबा याखिमापल सुबा सीसी मिट की अरोइबा मैच था सिगी तांग कुलुमदोगी नुंथिल पुंग अमताबदा कोमल लंपाक मेन स्टेडियम दा चीफ सेक्रेटरी ओ नबकिशोर मणिपुर सरकार की कंसल्टेंट डॉक्टर आर के निमाई इम्फाल ईस्ट की डिप्टी कमिश्नर एम जॉय यूथ अफेयर्स एंड स्पोर्ट्स डिपार्टमेंट की डायरेक्टर डब्ल्यू भक्तराज बबीना डायग्नोस्टिक की मैनेजिंग डायरेक्टर डॉक्टर टी.एच. डबली अमदी ऑल मणिपुर फुटबॉल एसोसिएशन की प्रेसिडेंट पी रघुमणिना थौरम मपुसिंग ओइदुना लोइसलगनी ngasi sanakiba anisuba semi final match ki mai paglaba neroka football club ki sanaroi imran khan da www.epawnet ki maiki degi epaw man of the match ki mana memento amadi lupa lising ani ga loinana www.epawnet ki maiki degi khusinakhi tha asigi tang kulumdoida sanagadoriba final match asigi neroka football club sangafam ki coach kip rai khan na karamba formation da kari planning tawga ngasi message mai pa khibino hai batang da course moina habi aduga ngasi gi akoi gi kano match ngarang hana khoi gi second division sanara kamaina khoi recovery tawsigi habada khoi na players sing da moibo chang thangna ba tight adagi mogi massage adagi mogi recovery ice bath swimming pool akoi na professional gi tawbi ab tawi adu moi chapchana fresh oina sanai pangandi son gi de मथंग कोई फाइनल मैच सानदोइसे मसीगी मैच माइ पाकने हाबिगी थाजब लेबिब्रा माइ पाकनबा सानदोइने प्लेयर सिंगसु करबा फॉर्मेशन करी प्लानिंग तोबिगदगे फॉर्मेशन दी हौजिकती आई खनद्री अखोइगी फॉर्मेशन 442 ओबे आई 4231 ओबे आई अदो अखोइ सेकंड डिवीजन सानबा 433 जो ओबे आई अदो अखोइगी अवेलेबल से कनाना सोके अदे कनाना हौजिकी हाइंगी ट्रेनिंग आइगी शॉर्ट ट्रेनिंग सिदा कनाना 100% कैरेक्टर पीगे अदुई मतुंगिना मु खनदोइने नॉट ओवरऑल आई मैनेजमेंट लेरी कलेक्टिव अखोइ खन्नरगा कमाय तौसिगे हाबदो आलमन याम तानरगा अखोइ हाइंगी हंचित की सिसिमिट की फाइनल सिदा कोइना क्वाइदि अकनबा टीम दो हापकने ngasi match conduct togiba center referee se masigi mai performance se phajana dum ukhibra natraga asoiba gi lehi no one is perfect I su perfect nate adogal referee hari mayam su perfect nate adosu ma phajana conduct togi mana control togi Southern Sporting Union SSU singi magi coach P Sunil Kumar na championship singa login habiga sadi sani khoina leijari jauji atop kar kadab semi final ma se kana ka la ka doino asi tor koi kat full confidence leije koi thank you coach ani ne pikhiba magi apamba aningba si laliba tang kulum doida mayam puni mina mieng taminarsi Badminton Manipur Badminton Association की मियंग मखादा इम्फाल वेस्ट डिस्ट्रिक्ट बैडमिंटन एसोसिएशन सिंधुना डेम कॉलेज कैंपस तलैबा एसोसिएशन की इंडोर हॉल दा सथरिबा फर्स्ट लेट सरुंगबम बिनमंगोल मेमोरियल नन स्टेट बैडमिंटन टूर्नामेंट की ngasi सानखिबा सही 15 की बॉयज डबल्स की सेमीफाइनल दा एम निकी अमदी एम सरजित की जुराना जोमी सिंगम अमदी की nganbagi jurabu सेट अनि सिनोदा माइथि पिदुना फाइनल संख्रे अमरोमदा सही 32 मखागी बॉयज सिंगल्स की सेमीफाइनल दा एम सरजित ना डब्ल्यू मालेमगामबु सेट अनि सिनोदा माइथि पिदुना फाइनल संख्रे कैटेगरी असि की अतोप सेमीफाइनल मैच अमदा जोमी सिंगमना के nganbbu सेट अनि सिनोदा माइथि पिदुना फाइनल संखी एम सरजित अमदी जोमी सिंगमगा थेंगनरगनी सही 35 मखागी बॉयज सिंगल्स की अहानबा सेमीफाइनल दा सिदु बुसन्ना एम सरजितबु सेट अनि सिनोदा अमदी अनि सुबह सेमीफाइनल मैच दा एम निकीना जोमी सिंगमबु सेट अनि सिनोदा माइथि पिदुना फाइनल संख्रे सही निफुगी मेल सिंगल्स की सानखिबा सेमीफाइनल मैच दा से आइस कामिनीना आइस सुशीलबु अमदी अतोबा सेमीफाइनल मैच अमदा आइस दरेंद्रना एम इमोचाबु सेट अनि सिनोदा माइथि पिदुना फाइनल संख्रे सही यांखै की मेल सिंगल्स की सानखिबदा एम प्रफुलोना टी.एच. अजितबु अमदी अतोप सेमीफाइनल मैच अमदा टी.एच. रोबेन ना के.एच. पुइनाबु माइथि पिदुना फाइनल संख्रे वुमेन सिंगल्स की सानखिबा अहानबा सेमीफाइनल दा जोइसीना कमलाबु अमदी अनिसुबा सेमीफाइनल मैच दा पी.एच. इना खुनबिना केली एलबु माइथि पिदुना फाइनल संख्रे सही हुमफुगी मेन सिंगल्स की सानखिबा सेमीफाइनल मैच दा एन राजेना पी.एच. मनिहारबु सेट अनि सिनोदा माइथि पिखि सही 35 की बॉयज डबल्स की सानखिबा सेमीफाइनल मैच दा
CIS Kapil Chandra amadi Lukman Hussein gi jurana G Rajesh amadi W Hitesh ki jurabu maiti biduna final sangkhre. Basketball Model Club singa makana sinduna club asigi basketball ground da nupi gi team ahum amadi nupa gi team nipana saruk yaduna sathariba Let KIS Kalasan Singh Memorial First Women and Second Men Basketball Championship ki ngasi sanakiba ahanba match ta Imphal Hospital na Youth Club Uripok Team A bu point humudra mapal yankhai ta maiti ba pikhi ani suba match ki sanakiba nupi gi match ta KSC Moirang na BSC Bamolaikai bu point kuntra kumapal da maiti ba pikhi ahum suba match ki sanakiba da CYLC singa mathakna Model Club Team B singa makhabu point nifutaruk kunithoi da maiti ba pikre. Veteran Cricket Tarahumdu Shuba Manipur Veteran Cricket Championship ki ngasi sanakiba match da KSC Lambulena Blue Hawk Khuraibu maiti ba pikre. State amadi national gi thakta sanaramadi potharaba sahi yamselaglaba ahal loriba sing masa ma ufana matam sangna leinabagi pandamda Manipur Veteran Cricket Association sinduna tha sigi tang taruk tegi tim tarana group ani thokna khaidokuna Langthabal Public Ground da sathariba tarahumdu shuba Manipur Veteran Cricket Tournament ki ngasi sanakiba match ta KSC Lambulena Blue Hawk Khuraibu run humudra tarukta maiti ba pikre. KSC Lambulena toss ngamduna ahanba innings ki batting tawada apiba over kuntra da wicket mari turaga run sani tara lokhi masigi pakhumda Blue Hawk Khuraina ani suba innings ki batting tawada over kuntra da wicket tare turaga run chamaga kuntra mari loduna match asi maiti khibani. Match asida KSC Lambulen gi sanaroi Lenpuna ball marfudra mapalda run marfudra tare loduna man of the match takhre. Hayeng Napsa Kha Imphal amadi Kraw Khanam Bazar ga sanagani. Second Plate Cricket Tournament Manipur Cricket Association sinduna Luang Sangbanggi Luang Pokpak Cricket Stadium da sathariba Second Plate Tournament ki ngasi sanakiba match ta PTRC Patsoina Napsa Kha Imphal bu wicket manga da maiti ba pikre. Napsa Kha Imphal na toss ngamduna ahan wa innings ki batting tawbuda over kuntaruka ball ahumda wicket loina turaga run marfudra nipal lokhi masigi pakhumda anisuba innings ki batting tawkhiba PTRC Patsoina over kunmariga ball anida wicket manga turaga apiba target adu yauduna match asi mai pakhibani. Laliba December kumanga dagi kontra fauba Punjab University da pangthogadriba kunmari suba Senior National Wushu Championship da saruk yaruna ba Manipur gi sanaroi amadi official sing ngasi Imphal thadokre ngasi Wushu Association of Manipur gi President su oiriba IGP Clay Khongsai na Manipur gi sanaroi team adu Kumalampak Main Stadium dagi flag off tawki mamang da Manipur gi Wushu sanaroi sina medal yamna fangduna Manipur gi mingchat puropagum handakshu medal yamna fanglakani habagi thazaba President na fangdokhi. All Jiribam Sports Association Sinduna Jiribam Government High Secondary Playground Chathariba Kumanga Suba KC Malik Memorial Football Tournament King Sanakiba match da Retreat Club Namdai Lona PYC Faitolbu penalty da Nepal Tarutamaiba Pikre Apiba Matangi Manunda Tim Animana goal Ani Chanaduna draw Chapadagi penalty na decide Taukibani. Assam ki Kokrajar da Jathariba Kumato Suba Senior Women Football Championship Northeast John Ginga Sisanakiba match da Manipur na Tripurabo Panjal Taret Sunuda Maitiba Pikre Lalibu December Kulumdoigi Nungtilpung Ani Taba Matamda Manipur Amadi Mizoram Sanaragani. ADC Sada Hills Amasung Senapati gi members singi friendly football match ama Christmas Kumai Amasung Council Ani gi Marakta Afaba Mari Purakna Papandamda Kangpopi Thomas Ground da ngasi sanakre council gi chairman ani na luchingduna sanakiba match asida ADC Sada Hills na goal ama sunoda maitiba PK handakta Assam gi Nagaon da pangthokiba Northeast All Style Martial Arts Self Defense Championship da saruk yaruba amadi medal fanglakiba sanari sing opagi thoramama ngasi lamdeng awang lakai da pangthokre punna sanari kumanga na tongan ba category da gold medal tara lauduna team champion oirakibani makoida khudol posing piduna puning thagotki
Sombong Sarem Youth Club na sinduna chathariba ahum suba Palmaipui Kamaupi Memorial Jalangrong 6A side football tournament ki ngasi sanakiba ahanba semi-final match ta Namdulong na Sarem Ebu Panjil Manga amada maitiba piduna final changkre ani suba semi-final match ta SKYC Namdai na Sarem Sibu Panjil Taruk Mari da maitiba piki Laliba December kurumdoida Namdulong amadi Namdai ani final match sanaragani December 18 amadi Kunda Kolkata gi Haurak Bakananda Pangthokiba Yankai Mari Suba Junior Mr. India Championship da Manipur team na runners up tarakle KS Takil Ngamba Amadi AK Zadana da Baitena 75 kg Amadi 85 kg category da Junior India University Taramanga gi title fanglake loinana atopa sanaroi taramatoisu tongan ba title loraki haina All Manipur Bodybuilding and Fitness Association na phungdorakle Manipur Sepak Takraw Ad Hoc Committee ki miyeng makada Youth Athletic and Sepak Takraw Association thawal na sinuna Yasta Ground the chathariba Men's and Women's State Level Sepak Takraw Championship ki ngasi sanakiba ahanba match ta SWC na YAWA set ani sunoda maitiba pikre ani suba match ta SIRC B na PUC bu set ani amada SIRC A na YAWA bu set ani sunoda SIRC A na YAS TAB bu set anisinoda YAWA na SWC B bu set anisino amadi SWCA na ALSA bu set anisinoda maitiba pikre ngasino mageba ingasay pau pizari ICAR lampe patagi pangba pau matung ina ngasi khwaidagi saba asi degree Celsius kumatoi 10.5 Khwaidagi ingbana degree Celsius 10.8 Nungsita yaw pa isang malili chang ayuta chada matpudaro Nungsita ng chada musakamapan Nungjugi chang millimeters Luis Lagudamaro bipamuka na Pizari Bill ahum pass tawbaga loina Manipur Legislative Assembly gi ningtamifam matam kaktana yethokre MSPDCL na miyam da pungkun mari mai pinaba yamna kanna honarabasu mafam khara da yengshinba watadagi niyom gi wangmada mai puraduna sizinaba left trade amadi Yankai Mapal Suba Sisimit ki final da SSU Sungzamai amadi Neroka FC Sangakhamga final da thengnaragani ISTV na pizaba pau matasu sinjari ngim ta video singba mukana khumjari